big discussions with Iran, as by Saudi Arabia, Qatar. US President Donald Trump ki maiki matam kharagi mamang de Iran amasung USA gi oina leirib ceasefire asi lab support leiri haiba wafam asi fungdokhraba matungda yamna kanba wahi kya ama sijinaduna mahaki social media platform oiriba Truth Social da Iran gi mathakta atuba matamda akan operation laklagani haiba gi oiba warning kya ama laukthoklamlaba matung asida ikhang khangawdana ngasi asi press conference amada amuk ngasi hairiba numit asida USA gi maiki gi Iran hairiba country asigi matakta adukki matik yamna chawrba operation ama launch tonabagi damakta achawba landfam ama changsinabagi damakta honaramani adubu US ki ally oiriba West Asia gi Iran ga adamak thangnaduna leiraba UAE Saudi amasung Qatar na singba state sing asigi maiki digi US ta madugumnaba attack adu chathabidanabaги damakta request am lakpadagi lepkhibani haibigi oiba wafam asi fongdorakre Trump ki oiba wahaida haiba taragadi ngasi hairiba numit asida US ki oina leiriba military sing asi sizinaduna aduki matik yamna chawba strike amakak Iran hairiba country asigi manung hanjinbi yamna maru oiba asset sing asida amukta fawba udriba mawng amata attack chathanabagi damakta same saba loibaduna tana mahaki maikedi attack asi chatharo haibagi instruction fawba piduna thamkrabani adubu last minute ikhang khangaudana UAE Saudi Qatar na singba nation sing asigi maiki digi Iran amasung hauji USA gi oina leiriba wari asida solution oiba yaba diplomatic ki oiba intervention ama laktuna athuba matamda deal ama fangba yare haibagi oiba wafam adu fungdoraktuna strike asi chathabidana bagi damakta matam khara lepina bagi damakta fungdorakpadagi last minute lefan khibani haibagi oiba wafam asi thamli Hauzi landfam asigi marakta matam kharagi oiba break lautuna ceasefire lauthukhlaba matungda nakalani makki maikedi chathariba negotiation asida Iran gi maikedi thamlakliba conditions sing adom gi maikedi news channel ke amdasu tabiramnagani channel asida su hanjin cover tawzakre hairiba wafam sing adu thoidokna fongdoktavida USA gi maikedi handaki oina lakliba Iran gi oiba peace gi oiba proposal asida maru oiba makoi gi maikedi fongdorakliba wafam asi hauji US gi maikedi fajinduna thamlaba Iran gi oiba assets sing asi hangdokpa amasung sanctions sing asi handokpana maru oiba role ama oina fongdorakli maram aduna athuba matamda solution ama lakpa yare haibagi oiba wafam asini aduga US President Donald Trump ki maikedi hauji asi Iran hairiba country asida nuclear power mokakyoba nuclear weapon ama leitaba country ama oibigi oiba wafam adudasu yarakpa yabagi mami ama ubadagi dil asida mahangna yagadoribani haibagi oiba wafam asi fongdorakli US President Donald Trump ki maikedi Iran da akanba attack kya ama chatharaba landfam kya ama thengnaraba fawbada makhoi oiba goal adu achieve tawba ngamlaktabadagi hena chawba crisis amada hanjin lakpana maram oiduna hauji Iran gi oina leiriba uranium gi oiba enriched uranium gi oiba stockpile asi US ta sinaraktaba taragasu lakadoriba chahi kun asida fawba asi fawbadi Iran hairiba country asina nuclear weapon ama saba ngamdanabagi oiba fibam aduda laikhiba taragadi mahangna ceasefire gi oiba agreement peace deal ama sign tawba ngamgani haibagi oiba wafam fawba fungdokhiba laikhrabani hauji nauna lakliba development asida Pakistan hairiba country asina mediator amagi role lauduna sanariba makiba role asi maipakpa yare maki oiba tawdang asi Nangtizana laubana maram oiduna landfam asi loisinba fawba yare haiduna expert kya amagi maikeri yamna kana fongdongari tawbadabu masigumlaba matam asida atopa development kharana maram oiduna achawba wahang kya amasu adumak thorakli nakala maromda US ki maikeri gi makoi oiba yamna chawba operation ama matam kharagi damakta lepkre landfam asi atuba matamda loisinduna solution porakpa yare haibagi oiba wafamsing adumak fongdogli adubu mikup kharagi mamangda Iran hairiba country sigi maikeri gi US ta nonjana wari sanaroi makoi oiba condition sing chapchana thamduna chapchaba level amada negotiation chatharaba matungda deal porakadabani haibagi oiba wafam kya amaga loinana akanba warning kya ama laikibagi oiba thodok singsu leiri masigumlaba matam asida Saudi Arabia hairiba country asida Pakistan gi maikeri gi yamnaba lanmi amasung fighter jet thajinbagi oiba report amasu thorakle mata asidani hauji US ki maikeri gi atuba matamda landfam asi loishinba yari mako yurbi condition Iran yaragani haibagi oiba wafam asi fongdokchaba taragasu nakal kaya amagi maikeri gi landfam asi hena chauthorakadawrabra achauba nongil nusit ama laktringai gi mangjawnana leibi ingchikpa adu oirabra haibagi oiba wafam ama hangnaraklibasi hauji mipum khudingmakki maikeri gi loina khangnare madudi Iran amasung USA ga songnariba landfam asida Iran gi maikeri gi USA da chattuna attack tawba makti ngamdabanina USA gi leiriba military assets sing maruina allied country oiriba allied nation natragna state oiriba Saudi UAE Qatar na singba mafam sing asida akanba attack kya ama chathakre hauji ikui kuidrangaida Iran gi maikeri gi ni haiba yamna tamthiba drone attack ama khak UAE gi nuclear power plant ama khakta lakhibagi oiba report su leiribani
ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯧꯖꯤꯛ USAꯒ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ UAEꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯆꯠꯊꯅꯕꯒꯤꯗꯃꯛꯇ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯂꯣꯡ ꯌꯥꯠꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯊꯣꯔꯛꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ USAꯅ ꯏꯔꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ UAEꯅꯆꯤꯡꯕ ꯁꯥꯎꯗꯤꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯛꯂꯤꯕ ꯑꯁꯤ ꯃꯗꯨꯗ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯅꯕ ꯃꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯧꯖꯤꯛ UAE ꯑꯣꯏꯒꯦꯔꯥ ꯀꯇꯔ ꯑꯣꯏꯒꯦꯔꯥ ꯁꯥꯎꯗꯤ ꯑꯣꯏꯒꯦꯔꯥ ꯕꯦꯔꯦꯟ ꯑꯣꯏꯒꯦꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯇꯁ ꯑꯗꯨꯗ ꯌꯧꯗ꯭ꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ USAꯕꯨ ꯈꯥꯝꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯚꯔ ꯇꯧꯅꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯅꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯗ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯐꯥꯏꯇꯔ ꯖꯦꯠꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯊꯝꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯗꯤꯜ ꯑꯗꯨ ꯂꯥꯛꯀꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡ ꯊꯣꯔꯛꯂꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯗꯤꯜ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯣꯀꯔ ꯑꯣꯏꯔꯤꯕ ꯃꯦꯗꯤꯌꯦꯠ ꯇꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯂꯧꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅꯤ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯏꯔꯥꯟꯒꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯏꯁꯂꯥꯃꯤꯛ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ USꯀ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯤ ꯆꯦꯠꯄ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ USꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐ꯭ꯔꯤꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯇꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯄꯥꯀꯤꯁꯇꯥꯟꯕꯨ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯟꯗꯨꯅ ꯂꯥꯛꯂꯤꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯟꯗꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯨꯝꯊꯪꯅꯔꯤꯕ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ USꯀꯤ ꯑꯦꯇꯦꯛꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯥꯀꯤꯁꯇꯥꯟꯗ ꯂꯣꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ USꯀꯤ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ USꯀꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯁꯥꯎꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯔꯥꯟꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯔꯥꯟꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯈꯛ ꯊꯣꯔꯛꯂꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯦꯗꯤꯌꯦꯇꯔ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯅꯥꯀꯜ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯗꯕꯤꯗ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯣꯂꯨꯁꯟ ꯄꯣꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯤꯂꯤꯇꯔꯤ ꯄꯥꯔꯁꯣꯅꯦꯜ ꯑꯃꯁꯨꯡ ꯋꯦꯄꯟꯁꯤꯡ ꯑꯁꯤ ꯊꯥꯗꯨꯅ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯁꯥꯏꯟ ꯇꯧꯅꯈꯤꯕ ꯁꯥꯎꯗꯤ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯅꯦꯇꯣꯒꯨꯝꯂꯕ ꯗꯤꯐꯦꯟꯁ ꯄꯦꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯗꯤꯗ USꯀꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ USꯀꯤ ꯁꯥꯏꯠꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯂꯤ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯅꯥꯀꯜ ꯑꯃꯗ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯃꯤ 9,000 ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯗ ꯊꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯥꯏꯇꯔ ꯖꯦꯠ ꯊꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯐꯥꯏꯇꯔ ꯄꯥꯏꯂꯠꯁꯤꯡ ꯌꯥꯎꯔꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯊꯥꯖꯤꯜꯂꯛꯂꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯗ ꯆꯥꯏꯅꯤꯁ ꯃꯦꯠ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯍꯟꯗꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯗ ꯅꯤꯡꯊꯤꯖꯅ ꯃꯊꯧ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯆꯥꯏꯅꯤꯁ ꯃꯦꯠ HQ-9 ꯍꯥꯏꯔꯤꯕ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯁꯤꯁꯨ ꯁꯥꯎꯗꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯊꯥꯡꯖꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯑꯁꯤ ꯐꯣꯡꯅ ꯊꯣꯔꯛꯄ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯂꯤꯇꯔꯤꯁꯤꯡ ꯑꯁꯤꯅ ꯐꯣꯡꯅ ꯏꯟꯚꯣꯜꯞ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯁꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯗꯤ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯕ ꯀꯟꯇ꯭ꯔꯤꯅꯤ ꯑꯗꯨꯒ ꯉꯁꯤꯃꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯕꯂꯣꯆꯤꯁꯇꯥꯟ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤꯕꯨ ꯑꯣꯏꯒꯦꯔꯥ TTPꯕꯨ ꯑꯣꯏꯒꯦꯔꯥ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯐꯥꯎꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯥꯟꯒ ꯐꯣꯡꯅ ꯂꯥꯟ ꯑꯁꯤꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟ ꯌꯥꯎꯁꯤꯜꯂꯨꯕ ꯇꯥꯔꯒꯗꯤ ꯌꯨꯝꯊꯪꯅꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯍꯦꯟꯅ ꯇꯝꯊꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯁꯥꯎꯗꯤ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯔꯥꯏꯕꯜ ꯑꯅꯤ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯁꯂꯤꯝ ꯅꯦꯁꯟꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯄꯨꯟꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯗꯤꯌꯦꯇꯔꯒꯤ ꯑꯣꯏꯕ ꯔꯣꯜ ꯂꯧꯔꯕ ꯃꯇꯨꯡꯗ ꯁꯥꯎꯗꯤ ꯑꯔꯦꯕꯤꯌꯥꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯁꯤꯟꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯁꯤꯡ ꯑꯁꯤꯅꯤ